Maugeteng asi pangthokiba curtain riser gi thoramda Health Minister Dr. Sapam Ranjan, KFNPD Minister L. Susindro amadi atai official kya jo sargya ki curtain riser gi saruka moina sangai festival gi pauzal puba lamsang lamjal ama su pangthoki lamsang lamjal adura mau gi tongan mamfam degi lakpa nupa macha ma di nupi macha kya na sargya ki sangai festival manungda November kungani thoi degi na hauraga kungamari chupna numit humni cherry blossom festival su pangthokadori thoramadu da wangang na tura chief guest oikiba Minister Dr. Sapam Ranjan hai Cheminesen Meren gi meeting makha da festival asi mapum phana pangthokna ba mau da promotion to balakpani Manipur ing tappa chaokhatpa lamdam oihanbada da ching thong mannana chaokhatminaba mathou tai maramasna manung hanjin mamafam singda leiriba award passing kana yengsile ngasigi mau gi khongset asida su mafam kaya yengsile haiba kaloinana sangai festival mayam puna harau tayam na pangthok minasi haiki Minister ke meeting makhada healthcare facility natraga any development jaga khuding makki corner khuding makki loina yauna na bagita makta sigi pandam da akoida thengna ba khuding instruction development it has to be all round development duga all jaga khuding makta equal development purakta ba yadi haibaki wakhal lon do akoida yamna toina thami aduna khoi every corner every Manipur gi jaga khuding makta district khuding makta leiriba health keno oiro natraga water supply ki paibi roga duga pazada pangadoba social schemes oiro sige mayam je honorable chief minister ki wakhal lon da yogdaba yadi arana akoida yam toina monitor tawraga yam toina pauktak piraga yam toina akoida advice piraga ma ki meeting makhada akoi Manipur ji chaukhan na bainam ta koi punna makna koi hona minerebani